Ringu sing the Kuki militant ke kuthok na bada Naga village guard manga sokle haidi NNCN EF na ukrul da leiba Kuki loisan na pa plan tawre haina Kuki CSO ukrul na CM Kemsan DGP SP gi pukning sing silagli amadi kuthok na badu da Kuki ama yamna sathi na sokle haidi Haujik Pawagi oina West Bengal amasung Assam da BJP na lead tawduna satli Congress na Kerala TPK na Tamil Nadu na leading tawri Masing yam labe state amata central forcing nangaksen baga loina na sing dama from kaya operation sa thaduna kulai kaya phagat kibaga loina na bunker kaya thugai khra su ukrul district ta Kuki am militant sing amasung Naga village guard sing gi marak tanung mai kap no bagi thaudok le palaitana tokli ngase ayuk su ukrul district ki Somdan police station na konba Houre hill range ki saruk ama oiriba Tangkhun Naga sing ataba Rengui hill range ta Kuki am militant sing nanung mai amadi bomb kapsin duna landara khre heri aikoina fango paugi matung enadi ngase ayuk pung manga rom tarakpa matamda Kuki militant sing na kun aduda landaba horaki maduda kun adu bongak seliba Naga village guard ki meke de sunong mai round kaya handuna kapki amasung maigai ani makta atat akam leitana pungkhai amarom henna khuthok na ki hairi khuthok na bagi thodok aduda hojik phawagi oina Naga village guard taruk asok apan nangle haina pau phangi pawasin hai suklaba sing adudi temjang tasi horjam ramba sinawe fale poraigam Layaram amadi sarai ramba kawi hairi soklaba sing aduki manungda temjang ta sina ningjon maruda nongmai maruna panbagi dakpham lei hairi hojan rambana khong amasung khutta amadi singnawe phalena khutta poraingam layaramna faiganda amasung sarai rambana lengjumda sokapan nangki hairi nakala maromda thasekin Anida National Highway number 202 gi saruk amu oirba Yanglen Kuki village tagi Kuki singna lambi paring aduda lakpa Naga civilian sing da nongmai kapsin duna landa adu thokraba matung ngarang security force ki kangku laktuna nongmai kapsi lakliba Kuki singi bunker sing thugai begi mhota Sokbau Tangkhun village da operation sing sathaki baga loina laho amadi litan Tangkhun village ki Naga khun sing da saramba bunker sing thugai duna amangata thokan kre hairi central force sing na sathaki ba thawong adu yaning daba phungdok tuna maige adomgi khunja sing na haurak tuna central forcing ge kangbu adu mafam adu dagi akan ba mong da mukna khre amasung mafam adu dagi central forcing tan khre hairi sailak sia tha asigi amada security forcing ge kangbu na federal district ki manung chanba parbung PS na kon ba non parbung phungkui village ta sathaki ba operation ta khulai paiba sing lamba 303 ki rifle ama magazine ama countrymat single barrel turret magazine yaudaba single barrel pistol ama bomb pompi ani round contrain twin gi gi mortar charger ama su phagat lehari phagat laba polam sing adu mari lena police station da kusin nakre hairi Nepal senja thumja tawduna lokhiba official lising amaga chonga ronge appointment lenga na thatkre senja thumja tawduna politics ki mi engda Kudong chaba piduna lokhiba lenga ki official lising amaga chamanga rom appointment sing President Ramchandra Paudel na issue tawba ordinance amagi khuthangda Nepal gi anauba lenga na thatkre hairi agency gi pauna phongdorokpa matungina senja thumja tawduna lokhiba official sing asi chahi asigi March 13 haibadi Nepal gi anauba lenga asi sem dringa gi mangwena loram khiba official sing ni March 13 ta Balendra Sahana luchingba Rashtriya Swasthanta Party ki lengak lakhriba matung Nepal da chawna ahungma purakhibani March 5 da pangthokhiba Nepal gi general election da laibasi gi lengak pairamba party bu miyamna yaningdabagi mami chawna takhibaga loinana Genji na luchingba na walenga asi lakhibani President Ramchandra Paudel na ordinance on special provisions for the removal of public office Behavior 2083 issue tawduna Nepal gi administrative health amasung education sector no chingbada thawpuramba senja thumja da lokhiba official kaya gi appointment kalthatkibani hari khongthang asi Nepal da leiramba lengang na politics ki khudong chaba fangnabagi damak chothakiba senja thumja gi thawong sing amasung famdon famnaiba sing naknaba miyoi sing da khudong chaba pikiba sing adu target tawduna lakholakhiba khongthang ama oigani thajanari appointment kalthatpasida matam khara leiramba Susila Karki na luchingba Nepal gi interim lenga ki matam da loramba official singi appointment su yauraki Nepal gi anauba lenga asina laurakliba khongthang asi leiba asida mapung phaba Genji revolution ama purakpa ngamnaba honaba aduda thajanari khongthang asi Nepal gi tungan ba sector da yaifana bala kholakiba oirabasu official kaya gi appointment kakhiba sina public body kaya gi functioning da akaiba pirakpadagi chawna khudong chadaba mayokna halei tungan ba maikai dagi Nepal gi anauba lenga ki thawong asi yaningdaba phongdoknaraki adubu lenga asina di lokhaliba khongthang asi tungda transparency amasung accountability lehona bani haiki yuda yanaba ising pura uyakidaba angang ama hatkre Uttar Pradesh ki Khasganja district da
ꯃꯤꯡꯊꯣꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯤꯉꯩꯗ ꯌꯨꯗ ꯌꯥꯅꯕ ꯏꯁꯤꯡ ꯄꯨꯔꯛꯎ ꯍꯥꯏꯕꯗ ꯌꯥꯗꯕꯒꯤꯗꯃꯛ ꯆꯍꯤ 9 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯁꯥꯋꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯌꯥꯀꯨꯇꯒꯟꯖ ꯈꯨꯡꯒꯪꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯈꯨꯔꯥ ꯑꯅꯨꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯡꯊꯣꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯔꯤ ꯃꯇꯥ ꯀꯌꯥꯅ ꯈꯨꯟꯖꯥꯁꯤꯡꯒ ꯂꯣꯏꯅꯅ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯔꯤꯉꯩꯗ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯄꯥ ꯖꯥꯁꯕꯤꯔ ꯒꯣꯂꯥꯒꯤ ꯑꯔꯥꯞꯄ ꯃꯔꯤ ꯃꯇꯥ ꯑꯣꯏꯕ ꯗꯥꯅꯦꯁ ꯌꯥꯗꯕꯅ ꯌꯨꯗ ꯌꯥꯅꯕ ꯏꯁꯤꯡ ꯄꯨꯔꯛꯅꯕ ꯊꯧꯗꯥꯈꯤꯕꯗ ꯏꯟꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯁ꯭ꯇꯦꯁꯟ ꯍꯥꯎꯁ ꯑꯣꯐꯤꯁꯔ ꯒꯣꯕꯤꯟ ꯁꯔꯃꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯋꯥꯀꯠꯂꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯔꯦ꯫ ꯑꯦꯀ꯭ꯌꯨꯁ ꯗꯥꯅꯦꯁ ꯌꯥꯗꯕ ꯐꯥꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯈꯤ꯫ ꯌꯨꯑꯦꯁꯀꯤ ꯕ꯭ꯂꯣꯀꯦꯗ ꯂꯩꯔꯕꯁꯨ ꯊꯥꯎ ꯄꯨꯕ ꯏꯔꯥꯟꯒꯤ ꯁꯨꯄꯔ ꯇꯦꯡꯀꯔ ꯚꯦꯁꯦꯜ ꯑꯃ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯂꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯅ ꯌꯨꯑꯦꯁꯅ ꯕ꯭ꯂꯣꯀꯦꯗ ꯇꯧꯗꯨꯅ ꯂꯩꯔꯕꯁꯨ ꯅꯦꯁꯅꯦꯜ ꯏꯔꯥꯅꯤꯌꯟ ꯇꯦꯡꯀꯔ ꯀꯝꯄꯦꯅꯤ NITCꯒꯤ $US ꯃꯤꯂꯤꯌꯟ 220 ꯔꯣꯝꯒꯤ ꯊꯥꯎ ꯄꯨꯕ ꯚꯦꯔꯤ ꯂꯥꯔꯖ ꯀ꯭ꯔꯨꯗ ꯀꯦꯔꯤꯌꯔ VLCC ꯁꯨꯄꯔ ꯇꯦꯡꯀꯔ ꯚꯦꯁꯦꯜ ꯑꯃ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯂꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯔꯥꯟꯒꯤ ꯚꯦꯁꯦꯜꯅ ꯌꯨꯑꯦꯁꯀꯤ ꯕ꯭ꯂꯣꯀꯦꯗ ꯂꯩꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯂꯥꯟꯊꯣꯛꯄ ꯉꯝꯈꯤꯕꯁꯤꯅ ꯌꯨꯑꯦꯁꯀꯤ ꯕ꯭ꯂꯣꯀꯦꯗ ꯑꯁꯤ ꯁꯨꯞꯅꯒꯤ ꯃꯃꯤꯡꯇꯒꯤꯔ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯀꯌꯥꯗ ꯑꯌꯦꯠꯄ ꯄꯤꯕ ꯕ꯭ꯂꯣꯀꯦꯗꯃꯛ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯍꯪꯅꯔꯛꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯇꯦꯡꯀꯔ ꯑꯁꯤ ꯍꯧꯖꯤꯛ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯂꯣꯝꯕꯣꯛ ꯁ꯭ꯇ꯭ꯔꯦꯠ ꯌꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯑꯣ ꯑꯥꯔꯀꯤꯄꯦꯂꯥꯒꯣ ꯌꯧꯈ꯭ꯔꯒꯅꯤ, ꯑꯗꯨꯕꯨ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇꯗꯤ ꯌꯨꯑꯦꯁꯅ ꯊꯝꯂꯤꯕ ꯕ꯭ꯂꯣꯀꯦꯗ ꯑꯁꯤꯅ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯚꯦꯁꯦꯜꯁꯤꯡꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯌꯦꯠꯄ ꯄꯤꯗꯨꯅ ꯂꯩꯔꯤ꯫ ꯌꯨꯑꯦꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯗꯤ ꯕ꯭ꯂꯣꯀꯦꯗ ꯑꯁꯤꯅ ꯏꯔꯥꯟ ꯂꯩꯉꯥꯛꯀꯤ ꯔꯦꯚꯤꯅ꯭ꯌꯨ $$ ꯕꯤꯂꯤꯌꯟ ꯀꯌꯥ ꯃꯥꯡꯍꯟꯗꯨꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯔꯥꯟꯅ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯌꯨꯑꯦꯁꯇ ꯄꯤꯔꯛꯈꯤꯕ ꯄꯣꯏꯟꯠ 13 ꯌꯥꯎꯕ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯗꯨꯗ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯒꯕꯔꯟ ꯇꯧꯅꯕ ꯑꯅꯧꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯌꯥꯎꯈꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯦꯀꯥꯅꯤꯖꯝ ꯑꯁꯤ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯄꯥꯝꯗꯕꯗꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜꯁꯤꯡ ꯑꯗꯨ ꯔꯤꯖꯦꯛ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯗꯨꯗ ꯇꯨꯡꯂꯝꯆꯠꯇ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯖꯔꯦꯜꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯣꯏ ꯍꯥꯏꯕꯒꯤ ꯒꯥꯔꯦꯟꯇꯤ ꯄꯤꯒꯗꯕꯅꯤ, ꯏꯔꯥꯟꯗ ꯊꯝꯂꯤꯕ ꯁꯦꯛꯁꯟꯁꯤꯡ ꯂꯧꯊꯣꯛꯀꯗꯕꯅꯤ, ꯏꯔꯥꯟꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡꯗ ꯌꯨꯑꯦꯁꯅ ꯊꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯂꯧꯊꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡꯁꯨ ꯌꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜꯁꯤꯡ ꯑꯁꯤ ꯌꯥꯔꯛꯈꯤꯗꯕꯗꯒꯤ ꯏꯔꯥꯟꯒꯤ ꯗꯦꯄꯨꯇꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯀꯥꯖꯦꯝ ꯒꯥꯔꯤꯕꯥꯐꯗꯤꯅ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯐꯣꯡꯗꯣꯛꯐꯝ ꯊꯣꯛꯄ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯄꯥꯝꯕ ꯄꯥꯝꯗꯕ ꯍꯥꯏꯕꯗꯨ ꯌꯨꯑꯦꯁꯀꯤ ꯈꯨꯠꯇ ꯂꯩꯔꯦ ꯍꯥꯏꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯔ ꯍꯥꯠꯄꯒꯤ ꯃꯔꯥꯜꯗ ꯃꯤꯑꯣꯏ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯏꯔꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯃꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯔ ꯑꯃ ꯍꯥꯠꯂꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯃꯤꯑꯣꯏ ꯑꯃ ꯏꯔꯥꯟ ꯂꯩꯉꯥꯛꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯃꯤꯡ ꯂꯩꯔꯕ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯆꯍꯤ 2022ꯗ ꯃꯥꯁꯥ ꯑꯃꯤꯅꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯏꯔꯥꯟꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯏꯔꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯊꯣꯔꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯑꯐꯕꯥꯁ ꯐꯥꯇꯨꯃꯤꯌꯥ ꯀꯧꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯔ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯣꯞꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯔ ꯑꯐꯕꯥꯁ ꯐꯥꯇꯨꯃꯤꯌꯥ ꯑꯗꯨ ꯃꯦꯍꯔꯥꯕ ꯑꯕꯗꯨꯜꯂꯥ ꯖꯥꯗꯦ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯍꯧꯈꯤꯕ ꯆꯍꯤ 2025ꯗ ꯀꯣꯔꯠꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯅꯕ ꯋꯥꯌꯦꯜ ꯇꯥꯈꯤ꯫ ꯀꯣꯔꯠꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯅꯕꯒꯤ ꯇꯥꯈꯤꯕ ꯋꯥꯌꯦꯜ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯄꯨ ꯏꯔꯥꯟ ꯂꯩꯉꯥꯛꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 29ꯗꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯔꯥꯟ ꯂꯩꯉꯥꯛꯅ ꯄꯨꯟꯅ ꯃꯤꯑꯣꯏ 19 ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯤꯑꯣꯏ 4,000 ꯍꯦꯟꯕꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ ꯍꯥꯏꯅ ꯌꯨꯑꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟ ꯂꯩꯉꯥꯛꯄꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯌꯨꯑꯦꯟꯅ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯊꯣꯛꯄ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯏꯔꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯖꯅꯨꯋꯥꯔꯤ ꯊꯥꯗ ꯆꯪꯁꯤꯟꯈꯤꯕ ꯄ꯭ꯔꯣꯇꯦꯁꯠ ꯑꯗꯨꯗ ꯌꯥꯎꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 9 ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯔꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯍꯣꯁꯇꯥꯏꯜ ꯒ꯭ꯔꯨꯞꯀꯤ ꯃꯦꯝꯕꯔꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ 10 ꯑꯃꯁꯨ ꯏꯔꯥꯟ ꯂꯩꯉꯥꯛꯅ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯏꯔꯥꯟ ꯂꯩꯉꯥꯛꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯁꯤꯇꯤꯖꯦꯟꯁꯤꯡꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯥꯜ ꯄꯤꯁꯤꯟꯗꯨꯅ ꯍꯥꯠꯄꯒꯤ ꯊꯧꯑꯣꯡ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯤ꯫ ꯏꯔꯥꯟ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯌꯨꯑꯦꯟꯅ ꯏꯔꯥꯟ ꯂꯩꯉꯥꯛꯄꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯍꯦꯖꯕꯣꯂꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯝꯐꯝ ꯌꯥꯎꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡꯗ ꯏꯖꯔꯦꯜꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯁꯥꯎꯗꯔꯟ ꯂꯦꯕꯥꯅꯟꯗ ꯂꯩꯕ ꯑꯥꯔꯝ ꯒ꯭ꯔꯨꯞ ꯍꯦꯖꯕꯣꯂꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯝꯐꯝ ꯌꯥꯎꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯀꯌꯥ ꯏꯖꯔꯦꯜꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯏꯖꯔꯦꯜꯒꯤ ꯗꯤꯐꯦꯟꯁ ꯐꯣꯔꯁ IDFꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯒꯤ ꯃꯤꯂꯤꯇꯔꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯅꯕ ꯄ꯭ꯂꯥꯟ ꯇꯧꯕꯗ ꯍꯦꯖꯕꯣꯂꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯏꯖꯔꯦꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁꯅ ꯆꯠꯊꯈꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯍꯥꯏꯔꯤꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈꯤꯕꯅꯤ꯫ IDFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ IDFꯅ ꯁꯥꯎꯊ ꯂꯦꯕꯥꯅꯟꯗ ꯂꯩꯕ
military structure 60 amadi Hezbollahga mari leinaba tongan-tonganba infrastructure yankhaiромda air strike chathaduna singkup sana thugaikre haidi. Israelgi airstrike asida Hezbollahgi command center, weapon storage building, military building amadi Israel forcing da attack chathabada sizinaramba tongan-tonganba Hezbollahgi maru oiba site kaya su yawi haidi. Nakal amaramda southern Gaza Strip ta lairiba yellow line fauduna ain kaina Israel gi mai kai tamna changsilakpa kulai paiba terrorist mari gi manungda terrorist ahum eliminate tawkre aso apan nanglaba terrorist amana faduna wahang pahun chathari haina Israel Defense Force na makha tarakli.